नापसागी बेनिफिशियरी सिंगना मतम चाना आधार लिंक तहोदबदगे सेंटर ना मणिपुर की चेंगी चाकथुंग कक्थरगा पिरकले कमिश्नर मणिपुर लेरिबा नेशनल फूड सिक्योरिटी एक्ट नापसागी चेंग फंगलिबा बेनिफिशियरी सिंगना आधार लिंक तौनबा भारत सरकार की मिनिस्ट्री ना खंगलखिबा अदु निंगथीना थवाई यावना मतम चाना आधार लिंक तहोदबदगे सेंटर दगे मिनिस्ट्री ना मणिपुर की चेंगी चाकथुंग कक्थरगा पिरकपदगे नापसागी बेनिफिशियरी सिंगना हाना था अमद फंगलंबा चेंगी चाकथुंग अदुदगे हंथरगा फंगदौरे आसामदा बीजेपी की एमएलए के कार्ड ईवीएम पुरंबगी वाथोक ऑफिशियल मरी सस्पेंड तौख्रे ngarang Assamda pangthokiba anisuba phase ke assembly mikhal manungda Ratawari assembly constituency da BJP gi mirep oiriba MLA Krishna Nendu Paul ge private vehicle da EVM machine purambage achouba wathok laikre thokdok asiga mari lainana election commission na Assam ge Kariganja da duty thaba polling officer mari thabaktagi suspend taukhre wathok oiriba but adu Repol taunaba election commission na order taukibaga loinana case asiga mari lainana FIR ama lodge taukre haire optical line tingbage taukhai ramba komjau na accident thogan gadore Imphal East district ke Porompat DC road ta telecom gi oirida natraga karamba department gi oirida optical fiber line ge pipe tingnabage lambi gi nakal da phumnaba machine hutlaga kom oina thamba mafam matam kuina mensindana thambadagi accident thoknabagi masak oihalle luhongba yawba chatkhiba imo sina phangkhibagi mayokta wakat mifam sathakre haukiba mamang thage gunthra mathoigi nungtil pung manga aduwaida mayum thadoktuna samuro awang lekaida luhongba yawba chatkhiba khagempali huidrom lekaidage huidrom imo allies diribi sahi nifuga mathoi apokpa laikhidraba aids movie Asiba haksang oina rims ki moktagi phangkhibagi mayokta Khagempali Huidrom Laikai community hall da Laikai miyamna ngasi wakat mifam pham khrai mifam aduda saruk yakhibe laikhidraba sigina machanupi aits naubina hai makoi gi ingkhol da hangba LG motor gi proprietor oiriba samuro awang Laikai da leiba salam ibungo ngobi gi manau nupa luhongna bagi damak laikhidraba mahake ahum suba mabung amade mahaki mamaga loinana mamang thagi kunthra mathoigi ayuk anganbada luhongba yawnabagi damak samurok tana chatkhe numit aduda mahaki mamabu laikhidraba mabung asina mayumda halaktuna thamlamlaba matung nungthil pung manga aduwaida laikhidraba mahaki mabung asina luhongphamda amuk chatkhe luhongkiba numit aduge ahing adu mahaki mabung ase mayumda halakhidre numit asigi nongalaga wangoi police na Siduna leire haiduna rims ki mokta mahaki mabung thambiramkhe mahaki mabung laikhidre haiba sikhangna sanaba police personnel kharana mayumda mokta leiramliba numit adugi ayukta pau tambadage imungi miyoi sing khangkhibane wangoi police na hairibade mahaki mabung ase luhongpham samurokdagi khara chathoklaga leiba wangoi naurem lamkhaida asiba haksang oina taduna leiramle hairakhibane mahaki mabung asina mafam aduda siduna leiramliba misi ase yamna singnaningai oiba mawongdane mahakna tongkhiba masagi kinetic honda aduna asok apan amata yawdraga mabungi mamaida karigumba posat amana yaibagi mawongda hanjin soktuna poptuna leiramba sing thengnarakhe makut khudang su nakal nama ama thangalamba asina misi asi hena singnaba phauri Misi asigi damak mari lainaba singna chapchaba thidokpiduna imung manungna tariba awaba sing koghanaba honabiyo aduga mabung asi sikraba matung luhongpham ge imung manungna numit humni suraba phawbada wafam amata phongdoroktaba haibasi hena singnaba sing phawhalle thokdok asigi damak chapchaba langla langjil sing puthoknabagi damak imung manunggi miyoi singna police station da complaint ama lankhatkre Complaint asida natana rims ke forensic expert singnasu laikhidraba mahaki mabungi asiba haksang post-mortem examination sing sathakrai aduga examination asigi report sing nubid humni gi matungda mari lainaba singna launaba khangalakhi laikhidraba mabungi asengba langla langjil sing sapsana mari lainaba singna puthokpidrabadi maikai adonda lairiba miyamna
makha taba akanba khongjangsing sangsinnaba sem saduna leigani loinana pulisna misi ase chapchana thigatriba phauba mahaki mabungi asi bhakchang imung manunggi miyoisingna moktagi laukhiroi haina phongdorokhi thabal thinglabasu thauri thatpa aber tainabadi thingba ngamkhidre COVID-19 pandemic ki second wave tagi section thorang lakhotpa oina state lengangna yaksang kumai ga mari leinana thabal chongba mapung phana thinglabasu contact oiba sports masana amadi laisabi singna thauri thatlaga sel munba amadi aber tainabadi thingba ngamkhidre COVID second wave ki saitheng nangbada India yaure malemgi leibak ataigumna India su COVID-19 gi second wave mayok nare India da yum da chada humpunitoi dasmik humpu humdoi thabak suraga Manipurna chada taruk dasmik nipan ahum thabak sukhi job card numit masing khwaidagi yamna sukiba state singi manungda Manipurna taret suba tare Mahatma Gandhi National Rural Employment Guarantee Scheme MGNREGS की मखादा जॉब कार्ड पाइब सिन्मी सिंगना थबक सुबगी चांग ममांग सही सिंगदा का हेना हंथजग्रबसु हंदकी सही 2020-21 ददी सिंथाब याब मवोंगदा नुमित होमपुगी मथक्ता थबक सुदुना इंडिया की थबक ख्वाइदगी सुबा स्टेट सिंगी मनुंगदा मणिपुरना तरेत सुबा तारे चीफ मिनिस्टर ममता बनर्जी BJP कांगबुना पुंग अनि सुबना डिटेन तौरंबदगी सेंट्रल फोर्स ना रेस्क्यू तौख्रे वेस्ट बंगाल के स्टेट असेंबली की मिखल ग मरी लेना वोट की टेम्पो वांखलकपग लोइनना ngasi स्टेट असigi नंदीग्राम असेंबली कंस्टिट्युएंसी दा बीजेपी मिरेप का अकन बलंबा पानरीबा चीफ मिनिस्टर ममता बनर्जी बु बीजेपी की कांगबुना पुंग अनि चुपना डिटेन तौरंबगे सेंट्रल पैरामिलिटरी फोर्स ना रेस्क्यू तौख्रे हाइना एजेंसी की पाउना फोंदोकले खोमदोनबी अमसुंग मसानुपी रेविकाना नुपा मयुमदगी लुपा लाख तरा लौखिबा लैते हौखिबा चही 2020 की सेप्टेम्बर 18 चेलगा सही असिगी मेथादा लुहोंग कैहोंगबा मतम लेपलगा लैरिबे इम्फाल ईस्ट के उरुप लाइस्रम लैकाइदगी लाइस्रम खोमदोनबी देवी अमसुंग मागी मसानुपी लाइस्रम रेविका देवी अनीना रेविकाना चेलुबा इम्फाल ईस्ट के बामोन कंपु अवांग लैकाइदा लैबा चाकप्रम ओपेंद्रो अपोकपा चाकप्रम मांगोल जाउगी मयुमदगी लुहोंगनबगी लुपा लाख तरा लौखिबा लैते हाइना JSC for मिसिंग ऑफ लाइस्रम रेविका देवी गे कन्वेनर मयांग लंबम जयना फोंदोखरे महिरोई बेबिसना मसा मतोमता थौरी यान्दुना सिजवनी हाइना CBI ना फाइनल रिपोर्ट फाइल तौरखरे लैवाक वाथोक ओइखिबा कांसीपुरदा लैबा स्टैंडर्ड रॉबर्ट हायर सेकेंडरी स्कूल के महिरोई एन बेबिसना चही तराग मरीना महाकी हॉस्टेल कादा थौरी यान्दुना सिरमखिबा दुगी मतंगदा CBI ना सथरखिबा इन्वेस्टिगेशन अदुगी फाइनल रिपोर्ट nghan चीफ जुडिशियल मैजिस्ट्रेट इम्फाल वेस्ट दा सबमिट तौख्रे CBI ना तौरखिबा फाइनल रिपोर्ट अदुगी मतुंग इन्ना महिरोई निंगथौजम बेबिसना मसा मतोमदा थौरी यानजदुना सिजबनी हाइरी स्कूल थिंगजिनबा अचुंबा थवोंगने फ्रेंच प्रेसिडेंट इमानुएल मैक्रोन ना फोंदोखिबदा लैवाक अदु सिनबा थुंगना लैरिबा स्कूल सिंग थिंगजिल्ले अमदे अकक्नबा लॉकडाउन सिंग लाउथोकले हाइखि महाकी वाथोक ओइरबा COVID-19 इन्फेक्शन हेंगलकपा थिंगनबा लालोंग अदुबु अचुंबनी हाइबा वाफम फोंदोखि।